Kurumje ma'am punamak ngasi nomagi maruibe I paw khra ma'am da update pijarke hanba pawda Kuki pumnamak yeknaba oina loude. Lamdam asida leiriba Kuki pumnamak yeknaba oina loude ain kaina naronda haijilakiba mitopsing khandoklaga lamdam asigi tasengba yellow phurupsing punna hingminasi haibani haina arambai tengolgi lusing purel korong anba khuman ngasi khurai sajor lekai da leiba ima lai khurembi sanglenda warriors of the separate land haina mingthonba larik ama phongbai thoramda sideline da pawmising unabamda phongdokhre mahangna makhatana haikibida lamdam asigi damakta lebak miyamna honariba asigi mathakta arambai tengol nasu lebak ki damakta ngam thakta honari arambai tengol khakta natana political party CSO amadi lanai miyosing nasu masa gi ngam thakta lebak ki damakta ngam thakta honari masida pen daba ama leirabadi miyangi miyusingi marakta wakhalon tinadabi phibam ama leiriba asini Miyamgi miyutsingna masa gi napal tungoinana thamlaga ireibak iramdamgi kannanaba puna honabio arambai tengone iramdam manipur asibu kannaba matam punamta sem san lei karigumba lebaki pangthoktaba yadaba tanja laklabadi thawai yawba thawai phaw thadoktuna ireibak dangta lepkani amoromda ain kaina naronda changsilakleba mitopsingna aikoigi demography da akanba sapu ma pirakli masida natana makoina lamdam masida pirakleba drug ki problem sing asi miyam punmana khangnarba wapamni Maramaduna Bezier ama Tamlaga NRC Nataga Masiga Manaba Toxilama Pangtoktuna Mitopsing Kandokpa Matok Tai Haiki Matangi Anisaba Pauda Lengaka Wari Sanabada Lekai Takidre Hayeng Paubudi Oil Pumpsing Thong Lon Kigadori Retail outlet Anida Sakangabasingna Bom Langsinduna Attack Sathar Kraba Matungda Oil Pumpsing Thong Lon by Kongjang Changsile Basigi Matanga Sinung Pung Ahorum Tabda Manipur Petroleum Dealers Fertility ki mute kangbu amaga Mantripuki ki secretariat South Block to labor home commissioner ki office ta Manipur lenga ki musing wari sanabada lekhai tabangam khidre hayeng amung hanna makata na wari sanagani hari thajaba yaba mafam dagi phangba pauna hai home commissioner na chair loba mifam aduda dealer singi maikedi makoina thengnari khudongchada sing amsung makoina taliba demand gi matangna marik chumna paudangki petrol pump singda bom langsinbada akai atoi thorakpa pumbagi tekchak manipur lengangna puba amasung handakta bom pokhainduna attack torokpaduda sokhiba amang takiba singi compensation lengang piba haibu yauri demand adu mari leinaba singda khangangadni amasung makoi wa tarabatungda hayeng amu unakhigani harake Masina maram orega oil pumping hayeng pawdi thonglo labi ai hairi mathangi ahum suba pawda CBI na hemajit amasung linthoi ngambi mangkibgi sa sit thanglakle CBI na lokhot kiba topa case singina trial sathaba haikhre kumjali singani kulumdogi me ahumdagi horakhiba irang asigi manung channa sahi adumaki July thada mahiroi hijam hemajit amasung hijam linthoi ngambi Kuki militant singna phakibdi thiba khangna leiriba case asibo Supreme Court ki directive matung ina CBI na tiglanduna case asigi hearing Guwahati da pangthoktuna lakli amasung CBI na case asigi chapchaba investigation lauraduna miyoi marigi mathakta charge thangalakre hairi yamna nungaitaba thodok ama oikiba linthoi ngambi amsung hemajit Kuki militant ni singnaba singna phadun thiba khangdraba matung tha ahum pharakpada hemajit amsung linthoi ngambi gi photo sing social media da thadoktuna miyam pumbagi wakhanda akibam amding nungaitaba kaya pohanki Case asiga mari leina CBI na investigation tawna chenaba haiba miyoi mari Lingge Naisang Paumilun Haukip Risman Swal Haukip amsung Paulumangi matakta CBI na sa si thangalakibani adu hojik phawbugi oina special court CBI Guwahati na accused mari asigi matakta charge fem tawbudi leitri case asigi kon hearing mamang chegi December 3 hariba court asida pangthoki aduga accusing gi counsel singna court asida hariba accusing asida digital oiba documents sing piga da wali haina submission pikhibaga loinana court asina su mathangi hearing set tawna thamkhibani Amarom CBI na sa sit submit tawkiba case haibadi irang manung Thoban district area kharada nupi khara miyamna khongoina duna pukibagi case ka mari leina miyoi taruki mathada court asina su charge frame tawkiba loinana amadi accused law asina su makoida sikiba maran sing du masana yajade harakpadagi special CBI court of Satra Bukhan Gogoigi court nang asidagi trial sataba haukhre hari paw sing loina asidi manipuri paw pija mata silo sinjagi miyam phung namna chene sing like share talk thank you all